National Master Athletics Association की मिटिंग मखादा National Master Athletic Association सिंधुना Rajasthan की Ajmer दा चथरिबा तरेत सुबा National Master Athletics Championship किनिनी चनबा नुमित की नुमिदांग वायरम पुंग तरुक फावदा पांगथोकिबा इवेंट सिंगदा Manipurna gold medal kunithoi silver medal tara amadi bronze medal taret fangbang amkhre ngasi pangthokiba javelin masanada nupigi chahi nifu mathaki kanglupta elangbam babinana gold medal fangki Masana asida gold medal fangkiba sing adudi chahi humfu mathaki kanglupta Tilena na gold medal fangki M Rosita na chahi humfu manga mathaki kanglupta fangki M Tarubina chahi humdra mathaki kanglupta fangki TH Kunjarani na chahi marfugi mathakta gold medal fangki Nupagi oina javelin masana da chahi humfu manga mathaki kanglupta o nimai na gold medal fangki amadi Ke Ibohol na chahi marfu manga mathaki kanglupta gold medal fangki Silver medal fangkiba sing adudi chahi yangkai manga mathaki kanglupta TH Bizaya amadi chahi humfu manga mathaki kanglupta N Subadanini chahi humdra mathakina N Ibethoi chahi marfu manga mathaki nupagi kanglupta KH Ibochani Javelin masana asida Y Joystree na chahi nifu manga mathaki kanglupta bronze medal fangki 800 meter race ki oina chahi kuntra manga mathaki kanglupta N Vanupati na gold medal lawki Masana asida atopo gold medal lawkiba sanaroi sing adudi chahi nifu manga mathaki kanglupta Ranjita Angom chahi yangkai mathaki kanglupta Y Sangita chahi yangkai manga mathaki kanglupta na TH Santi chahi humfu mathaki nupagida Y Modhuchandra chahi humdra manga mathakida na S Babuyaimani 800 meter race da silver medal fangkiba sing adudi chahi kuntra manga mathakida A Sakila chahi yangkai manga mathakida RK Latasana chahi humfu mathakidana N Kadam Devi chahi humfu manga mathakida TH Chauba chahi humdra mathakidana N Sanatombani loinana masana asida bronze medal fangkiba sanaroi adudi chahi yangkai manga mathaki kanglupta TH Bizayani high jump masana da chahi yangkai manga mathakida RK Latasana na gold medal fangki masana asida gold fangkiba sing adudi chahi humdra mathakida A Manbi chahi marfu mathakida RK Sanahanbi Nupagi chahi marfu manga mathakida Ke Ibohol na gold medal lawki Masana asida silver fangkiba sanaroi adudi chahi humfu mathakida Y Dasumatini 80 meter hurdle gi oina chahi humfu manga mathakida Y Sobita Laimana gold fangki Masana asigi gold medal fangkiba atopa sanaroi sing adudi Abdul Sahid na chahi kuntra mathakida 110 meter race ki hurdles da gold fangki chahi humfu manga mathaki 100 meter hurdle da Y Motilal chahi humdra mathakida T Leptu Komna 80 meter hurdle da gold fangki Masana asigi bronze medal fangkiba singdi chahi nifugi mathakta Y Babita chahi yangkai gi mathakta Premita Haisnam amadi chahi yangkai manga mathakida LG Teshorini Nupagi chahi humdra mathakida na A Ajay Kumar na bronze medal ama fangki Manuma Devi is the gold medalist 75 plus. Good, very good Manipur. Abhinandan, धन्यवाद. Manipur, Mangunabe, silver medal 75 plus. Mangunabe, both Devis good. धन्यवाद. Okay. Manipur, yes, bronze medal. Young lady for Manipur. धन्यवाद. Good. Javelin throw. Ready? Manipur, second number, third. Manipur, gold, silver, bronze. Thank you. 65 plus gold medal. Rokita Devi from Manipur. Dhanyavad. From Manipur, silver medal. Subhadra Devi.